Hauzik sanabagi pauda China gi German da tha sigi tang kun taretagi hauraga me mari fawba pangthogadaba BWF Sudirman Cup da saruk yagadaba India team da Manipur dagi ahanba oina Priya Kongjengbam yaurakle Malim gi khwaidagi chawba badminton championship asida saruk yagadaba India team gi Manipur dagi puari da ahanba oina Bishnupur district ki Moirang Fairembam Laikai Kongjengbam Rameshwar Masung Kongjengbam Ongbi Biteshwari Anigi Machanupi Priya Kongjengbam Khalakibani Masigi Mathakta China gi Ningbo City de April Nipan dagi Tarahunde Fawba Pangthokadaba Badminton Asia Championship Inglisangani Kun Manga Dashu India gi Mohsinduna Saruk Yananaba Manipur dagi Ahan Boina Priya Kongjengbam Khankrabani Sanaroi si Hauzik Malem gi Oina Nifugumari Suba ranking the lady All England Badminton Association Badminton Championship Inglisingani kun manga da su Priya Kongjengbam saruk yakre masigi mathakta chahi asida pangthokhiba RBI Public Sector Tournament Inglisingani kun manga da gold amasung silver medal amamam lauke loinena chahi asigi haukiba January kun nipan dagi February ani fawba da pangthokhiba Iran International Tournament Inglisingani kun manga da su bronze medal ani laubangam kibani